Semzariba platform Northeast Dialoguing se Thamzariba Akanaba topic D Rights of Valley Population under Outer Manipur Heaveni Koigi Manipurigi Koi Jalibas and Bajahi 2025-26 ki budget Koigi Haukiba Ningtokaba Numita Parliamenta Putokiba Galun and Habitat Ngarang se Koigi Lok Sabada Kanakiba Masida Manipurigi Congress MP Anina Kugi Center gi Akoine Tauriba Taurang Sings the Habitat Kugi Akanba Wafum Kaya Habakat Kibakaluna Center na Tauriba Tosil Singsigi Matang the Pain the Wafum Kayam Sufonto Kiba Habitare Masida Akugi Outer Manipur Parliamentary gi MP Dr. Alfred Angram Aturna Haikiba Wafum the Habitat Kugi for Union Finance Minister Putokli Bakugi Manipurigi Bazet Sida Kugi Ching Amadi Tamgi Macha Kaina Pandavagi Matanga Magna Fondo Kiba Wafum Magna Pankibasida Kugi separate or by Kugi Hill Amadi Valley you have a separate budget putoning bagi apamba Fondo Kiba Habitat Hiram Sigi Matang the Nikuna Kanan in Nagadori Base Kugi Tungan by Kugi separate or Valley Amadi Hillski budget putorok Taragadi Kugi outer Manipur Parliamentary constituency the Habitat Kugi Valley area gi Kugi Lamsing Yauri Ben Habitat Duna Masida Kari Lakpayagi Haibugi Matang the Nixikana Nagadoribese, Kananabada Sarugabigada guest panelist Mam the Saktak Jagi, Ahan Vidaika Kumnabo Jagi, former acting chairperson, senior advocate Pabung Kaidim Mani, Pabumbu Kakumnabo Jari, Anisuba panelist, Kugi MPCC gi spokesperson Biriba, advocate SHYAMCHARAN, Oza SHYAMCHARAN Bu, Kakumnabo Jari, Ahum Suba panelist Kugi, IMPHAL Times Music editor Biriba, Oza RINKU KHUMUKCHAM Ozabusu, Norris Windogi studio that Ramno Jari. I ahan basidi pamung mani dalak chage pamung khigi tham kriba MP outer gi MP Dr. Alfred Arthur Angamna Fungdo kiba wafam se khigi separate budget for hills and valley habade Masida Karigumba Hariba demand se maram chai hana khanbi braba mungi wakhalon daduga tongan ba khigi internally displaced persons singi matang do khigi outer gi MP na tongan to more wafam sing habitat fungdo ki besum yamam laikre khigi adubo hauziki laiba valley amadi hills ki separate budget demand to ki bese pamungi wakhalon maram chai hana khanbi bra kamai thamini nam phajaba wafam ni adubo nangi topic sida confusion thokpa Malay. Rights of the valley population under Outer Manipur Parliamentary Constituency. Hairagadi Tongan Bapot Ama Lera. Karikarino Thobal District in Makada Kangabo Wangjing Hairo Ahumse Asiga Kakching District in Manunda Kakching Wagwai Hyanglam Sugunu Mari Aduga Jiribam District in Makada Jiribam Yesi Hariba Tampake Constituency Assembly Constituency Nipan Share Masigi Right Share Pora Matana Lai Chainangi Share Tungita Hamimba Oilini Aina Kanmadadi Outer Manipur Parliamentary Constituency the Chaliba Tampake Kendra Nipan Share Masi Yada Kon Yauki Bedegi Bot Tadabadi Yaba Bot Lepadi Yandaba Sidiga on the right Mangmahore. Okay. From Sugnu to Kangabo, then Jiri. Hariba Sida Popami Amatana, Sigi Kendra Singasana Saba, Outer Manipur Parliamentary Constituency, Sida, MP Lepa Yadeba. Go. Masi every right chair, many people right chair Mangaban. Ani Subada Hariba, Aduda Labor Sing, Aduka Lona, Ate Belly the Leba, Mole Payaba, Aduka, Winner Manipur, Chaliba, Belly Esi Singda, Su Amuka, Maduga, Ziki outer the Oliver, Belly Nipan Siga, Punna, Amuk Singda, settled to Bayandaba, Amapunna. My tay Hibazati share.
masina pulapuna tampakta outergi yauraga chingda khunda leita ba yahandaba pot ama asigi pulap right chi India da march tawgi ba 15 October 1949 digi masi mangduna lai aduga outergi nipan sina amukke herna vote lepasu yade modi reserve marta schedule tribe ki reserve tawgi bedu yaw thokarabanina vote lep kanu adu nangi jati nataba amadagi nang yapam madu khallu hainu rache mangalabun adu madugi miyendi yanga rights of the Bengali people Bengali population in outer Manipur haibasi ai adura ina khalleba adugi de khoi right yamna mangyaba plus nang mu haini yebna handaki Manipur budget khoi assembly suspended animation se president rule gi manung da amani ko aduga ani subadana dissolution haiba sina dissolution nataba sigi budget se kendra sarkar na puthokadaba mana lepi gadaba neba adu aina sum yengbada ko economics ti nate Manipur ge hana biren na lusing baga mena puthokane na tormado as it is do pop thamba maleba adu degi sai moi experts in haina bada koror lising anira kanodi tai haibra hanige adudigi koigi bungo kanona chinglen masnamna ayukta hepeta gibaniko agodi expert na tamna dugi eladudi changaroi aduna lising kunthra manga 35,000 crore khaktang waina puthokpa mado hanigi popular government na puthokke tawramba sem sabaloraba President the governor address loraba kanda pothok na ba tawramba do madum as it is thambagi mongda lay na haiba ko person haibna this is not my opinion and budget to p haibu khatan le khan haini de budget se to mi lising humpu gi mayum makai leitaba khotaba amu hanna khunda leita na ba hona ba adumba kuki ichil naw sing ma ta phataba khoi gi Quran chinti tawwa katokaran tawwa terrorism tawwa miyoi kharana kuki punamak pa hajaro moi kharana moi punamak to phajilera ga sida mitei halaga union territory piwa haiba sigumagi irang ama lakpa sida kaya ama khoi mitei dige note kuki masamaksu adagi naga su adagi pangan su adagi manipur de hak leriba nepali papali gorkhari marwari Manipur da leriba chogum phomathogi mamang de leriba natraga ko na laksa bo orabasu ya balorga leriba se punamak wamina bana sigumagi wamina basida baje se pesa yamba chu dakar chulei aduga maram su sahan badrakar le crore sing yankai ma humpu maga to godo ba maluya ba aduga kunthra nga tawre kunthra nga sidi kuki singi popi thabada chahim da kaya ba 60,000 crore aduna butang khai me hele tangkai nga ya adugi budget ni sigi manungda koi chai now honorable MP Alterna magi mot pijabada ching tamge khaido oga ching le sukhara chothabani na chumi yai adugi su budget tonga na sim khaidi ching gi ani arma tawre sina general ona Manipur punamaki tawre ka haidana haining ba adugu megi port ne ba aduga muk mari le na Article 371C haibama constitution de yaurib se maswai sida mayamna controversial oibama oina ui 371C sina chingi chilnau chingda thoido en dokpo khudong saba ama piraba yambena pirba dongna uieba adu makti I'm sorry adu di natabra na khali masidi assembly da leiba standing committee petition committee aduga kari assurance committee tara ganito umde mari leidna aduga magi committee amana ba katang di chawba masi presidential order ama 1971 na thoga hill area idana Manipur ga jaga singsida khara khaido oga adi manung degi adudegi karakpa MLA tara mapan aduga maduda chandaba schedule tribe ki duda chandaba amabuna president nominate toraga habedi kangpokpi sida unreserved neba kabu budi chingmi na dungkai nepal chu karamiko aduna hairiba kangpokpi yauraga asida chingi MLA kun asina saba hill area committee kogi kanogi dingangmung haibra man chairman oibedo asigi port asidi
masi leire adana mana punamak chinge administration si torani haibana teba financial bill Manipur pummagi do moigi da kalite aduda tawada bu chingi era karuda chingi lambi thong semba chingi chenthungi pibam kari kari khanar pakanda assembly na warap loram daida hilera committee da hangwera mu hilera committee na recommend tawra aga aduda assembly na khanaga dabani haibada na ba aduda so koina kupna mu letter samdo kibu me amdi nga hilera committee da koina hilge kangbuno khanabam thoi haidana assembly na thaduru budo ado ko disi na tadi yaro na hairakpada assembly na mawal lo da biya ba oh na thar persingba bill se pass to no na hair edana natraga to wi na hair edana ado assembly na masi yaro ro han reject to ngame ba to buta bo adu ma reject to bodo speaker na direct governor to thane ba hilra committee da report to ba bill ama moina masi sembi hai ado assembly na masi general interest so ye haidana madu bill ru puthoktre okay natraga moina pami to kathale haibisida thagadam na ba aduna aina haning ibdi hilra committee do power sunglai lete haibana te khanal bagi chance ma di piram na ba adida moina ko de sunga ya ro singmi da sokpa ya ro adu da haina adu magi mongam dala agadi assembly na adu di ya ro haiba ngam ba natraga assembly no ho no ya pam de to birage haibisu ngam ba aduna tongan ba namne na powerful oiba adumba committee amana teba assembly gi speaker gi makhada tawudu presidential order 1971 na December aduga adumba chingi area da adumba president gi tawang amba sakti haidi governor gi kuthangda adumba khara adugi pibana ba aduna pulapna anbara ongi samjelakpada ningi topic sigi about the right of the valley people under the outer Manipur haibis ngasagi mangi ba khokiba mayamado laigare aduga sel thungi di Manipur ge assembly da akoina semjari ba budget akoina pass to jagada ba hojipudi to huda dana parliament na tore dana hayeng karman season agani haida akoi department wise ga mala kine ba msi chai buding adum tawne ba education department gi law department gi revenue gi kari sinna ba kam do ba khoi gam na ka oi ba dui manu da kamai season ba haibe do mala kine ba adar madu gi matang sida mana haibe do yam kana kana to bi wa dina te ching tam haidana tawbati sum da brain ti khaliko hoi koina ching da khara hena khudong cha bi ge dam ne de ko ya ba hana su pi dina le ba kana mana khang dam na ni ko ge tamphang a ma to ge ching da khai tu dina te ba tamphang ta tawri ba se masi de ki sai mai ke de ohum thokpi ama ga taw ga du taw de ba tangkhai pulap na Manipur phum ki manga oi ba da ching na ohum ga ohen me yaurim na ba ani makai ga ohen me yaurim na ba ai tangkhai nga ya tangkhai de ki je khatang valley na heleko aduda yam chaw na 52 53 gum torim na ba se aduna adugum ma mam le bi da sung ma khai thu ga taw ba hai ba si ethnic line da koi bo amaga amaga nung sin han da na ba ai koi gi ti to nga na ba je ta ma koi thamme noi ga na ma thamme ka hai nu to du koi ma sen nung sin na ta na ba ma sa ma oi ga ni da okay sarupudi state phang ba inda da ten gar ba ma tung le state phang ma si da ko na to ni di 371 c se ma si luk thok pa na bu pha ba ni chap ma na si haragati aduda koi gi government na koi gi popular government na sing da khare hana khudong sa ba pi bi di we appreciate okay and okay yam phasana su thambi gre koi gi pabung na koi gi rights of valley population haiba sida koi gi bot thada badi yaraga koi gi lepadi yada bagi matang sa ge koi gi right che dum mat pa hore haba wafam se dum phong thok pi re matang se oza rinku da lak se oza mp na phong do ki wafam da koi gi budget session sida koi gi tongan na haba tare koi gi yamna macha khaina pi ba se ude hapte masa khaina hapte aduna manipur gi budget se transparency oide haba wafam so phong do ye koi gi magna pan ki bada koi gi mg narega gi santhang matam chana bithok ta bagi sing matang da palli chinga madi tamda koi gi manaba santhang pina ba khotna gadam ni haba wafam su palli natraga di koi problem thorok pai thohan na bagi macha am orakani haba wafam su pangi palli oza swai gi matang sati kamai thamini aina hojiki honorable mp na thambi gi wafam du da hojik si mana thamba wafam de am pai
Singi Mafamda, Pegi Pesatum kind to kind of happy you can have the Pazadragasu, Singi Mafam Sin and Saukati, able to Kanganina, Adwaida, Kra, Pesa happy you can have among the Dubudipai, the Woodable Jing Highway Mahuta, Saukatan lady from Sing allocation do, Matikana, Pibiuka have already unity. Oiba Manipur from the Ngang Tadorin. Hadaki Magi parliamentary speech to Yamna Canodi oi strong oi to do politically motivated politics yaw speech oina Queen Haitare. Maram de Ainaskitan Masida Hajarabada. Mana Panbiriba from the Article 371 C from Yamna Panbi. Aduga Nasagi Chingi Pots Article C71 C the University Athena Tea. Hill area committee haiba ama siemba yahan bagi akoi bibigiri gi matamda maduda siemba yahalaga hill area committee sigi magi power do khare hen pibai wan adubu hill area committee gi wafam si hojik suspension of animated suspension leibu matam sida governor gi rule leirim neba state assembly si animated suspension neba state assembly ne animated suspension sida leibu matamda Akoigi Hill Area Committee exist over Tawra, Havagi, so Wahang Malay. Yes. Hill Area Committee who exist over Tawra, Havagi, Wafam Si, Kanogi, Kankalodavida, Hill Area Committee, Wafam Lom, doing I say, Sigi Wafam Lom, doing Putora Kanda, Hilgi Salta, Kanotoba, Haina Hayako. Adu Manapanda Wafam Madi. Animated suspension Manunda. Assembly si animated suspension thumbing a manunda local bodies singse for example panchayati association natraga ADC oisin high river singse masi shidi masi hingwele governor na ke madudai to the president gi kanodagi natra governor na masi corruption gi karigi atai misappropriation of fund mayam dagi adai da seize to bagi di khangde natabida leitaragadi high river local bodies singse exist away na 73rd and 74th amendment da adogi matungi na moise exist toraga dum lay aduna if in case sagi leiriba akhogi manipur dadi ADC su election tawde adu tawnaba in basunate aduga he hujiki ADC ki mafam singsida chaukatina leiriba singsigi financial gi dakar oiba mayam kari kari khogi budget puthom daisida adai dagi pusap torkadaba singdo adugi potu adai da tawdreba ko tawdabida hekta khogi chingamadi tamda kanona manana kano tawdre kaina haiba pot laiba potsidi hanagi khogi division leiriba potsida amgaina division lehanna bagi mangunda manba politically motivated toba adumba kano na speech amani na lawi mamang da mana ngangi pot singda loina mag ekhoi appreciate tawi adu handaki matang simadi kitang appreciation tawba wat kadra maramdi se hill area committee sina exist torum taragadi except for the money bills ko atai sing sidadi interest of the people of the hills haitare se hill gi constituency sing sida leriba mafam sing sigi chawat tharangi pot sing se yaw taw matamda assembly pass on matamda it will refer to Hill Area Committee da mana thadar ni Hill Area Committee na magi approval haipta approval in the sense assembly da mogi consent laura kanda adu maina pass over yabagi kanwa ne pirise aduna assembly si exist tawtar gadi Hill Area Committee duna ngasagi financial allocation da ching da adu thami sida adu tai adu gi wafam natabida adu de da masa na tonda dum haidok saraga magi allocated kano budgetary amount da allocate tawjagada pot tu ngasagi assembly Hill Area Committee si kano defang tawrabani na masu animated suspension da leirabani sa exist tawdre ko tawdramni na ngasagi rule na akhoi governor gi rule have city central government rule ni central government gi lomse Manipur assembly na tero assembly na parliament pass on the whole of the state sigi oiba na sagi pot khradi adai da pass to rakanda adagi magi allocation do hoi leiriba singsina dum tawjagani adagi chawkhat development ma budget to dum khange dana du bude development ki kayam yawi adagi magi infrastructure ki kayam yawi adagi magi budgetary allocation si valley de confined to bra na kanai kanai chatli have to di it will be ko madudi akoina amukhan review to rakanda amukhan relook to bama changi magi kaino singdo budgetary allocation singdo khoi yeng kanda adagi flagship program gi matang chumne manrega gi potse mamang de zero keno ne akhoi gi keno se utilization certificate pdw gi thador khidabale handak te keno gi aduna thador khibdu dagi ching khnati
मनरेगा की कनो में फंगद्रे से तंपाक्तसु मनरेगा की फंगदबा मैं आम लेबको मदि फाजलगा तंगिबा अइना हारिसिन जेरो एक्सपेंड यूटिलाइजेशन सर्टिफिकेट पीदबदगी पैसामुक थादोरक्तबगी अदुगी इशू लेखियबा अदुना सीरियल फेट आर्थरगी वाफमसी अखोइगी कनो होय चौखत मफम चौखत्नबा पैसा खर हेन एलोकेट तौबियो हाइबदुदी याम फै चिंग अमदि तमैना खाइदोरक्पसिददी मदुगिदो पॉलिटिकली खितंग मोटिवेट तौबा मानबा अदगी भोट की आसिन मानबगी पोट अमखक यावी हाइबसे मसी हामगी ओइना आय अदमाइना थमजगे ओके याम याम फजनसु थंबिग्रे वजाना खोइगी सेपरेट हाइबा वाफम पलपस खोइगी प्रेसदादा खोइगी मिसलीड तौबा याबा वाफम अमा यार याबगी मचाक अमा ओइ हाइदी हानदगी सो होन ऑलरेडी कुकी सिंग ना हाबे जारो कुकी सेपरेट एडमिनिस्ट्रेशन की डिमांड से तौरगा सु लेरिबनी आई ओजा सामचरन द लाक्सगी ओजा हौजे पनबी की बिदो हाबे तारे कुकी सेपरेट ओइना खोइगी बजट से खोइगी मानब मियंग द यंगहनी गुनुना हिल अमदी वैली की सेपरेट एबे बजट से पुथोहनी बगे अपांबा मागना फोंदोकी बसिना हाबे तारे खोइगी हानदगी सो ऑलरेडी सेपरेट एडमिनिस्ट्रेशन की खोइगी क्राइसिस इशू से लेरिबनीना मसादा मसीदा प्रजादा मिसलीड तौबा याबगी मचाक से ओइना खनबिबरा कमाय थमिंग योजा अहानबदा की लनाई ओइबा ओपिनियन ओइना आई एक्सप्रेस तौजगे गसिगी topic rights of Valley population under the Outer Manipur Constitution. It says that aikogi miyoi singse people of the state of Manipur aikogi mindset sida hill and the valley haibagi atmosphere amada environment amada aikogi sum chawrapa growth and broad tawrupasina aikogi wakhallon china adu background da leikibadagi चिंदसु हेक हेक चिंग अमसुंग तमगाइना सुम थोकी बसिना अखोइगी ngasi नैनगदोरिबा टॉपिक असिदी ngасai अखोइगी सीनियर एडवोकेट फॉर्मर एक्टिंग चेयरमैन ऑफ द ह्यूमन राइट कमीशन ngasi gi mifam se aigi yam laibuk phabni adubu matikti kya chajide aigi oja gumba ithak thongba सीनियर एडवोकेट अमगी टेबल तक फंबा एज वेल एज यामना सीजन पॉलिटिशियन हाइगे आइगी माइकेदगी दि यामना कनो पॉलिटिकल कनोसिंगसिदा एरिना सिदा कंट्रीब्यूशन याम तौबा मोट याम फोंदोकपिबा लोगी मिएंग पॉलिटिकल मो कनो द मिएंग याम फोंदोकपिबा कंट्रीब्यूशन याम तौबा टू द सोसाइटी ऑफ द स्टेट ऑफ मणिपुर सिगुमगी थाक्तगा अइना फमजबसिदि आई असोइबा का यावरगसु आई थक थोंबा सेना एडवोकेट नाइबु काकपिगनी हाइना आई अहानबदा रिक्वेस्ट तौजगे अदुगा एज वेल एज याम पॉपुलर ओइबा एडिटर सिंगी मरकदा आगी ब्रदर फ्रेंड अखोई रिंकू की ये तक फंब फंगजेबसे आई गॉट अ वेरी अपॉर्चुनिटी टू डिस्कस अटेंड तौबगी खुदोंग चाबसी लौजरगा अखोई राइट्स ऑफ वैली पॉपुलेशन इट इज इंटरप्रिटेड तामो मनी ने ताकपीगिबा आउटर कॉन्स्टिट्यूशन केंद्र खरदी वैली पीपल ओइबा अदुगुम्बा वैली पीपल सिंदुगी राइट मती हाइबसिदे आई डू सपोर्ट एंड एग्री अदा आइना मु हापचिन जनिंगिमना आइकोगी ऑनरेबल एमपी आउटर की निपा सिसु ग्रोथ एंड ब्रोथ अप द मादि चिंगमी ओइना पोलपनिना ही सपोज टू थिंक मासु चिंग मी ओइना सुम खनबगी अदुगे आशादा थोइदोंगा माइंड सेटदि थमौदबा आइसु कक्चिंग की प्रजा ने बहुत हादैना सेरो की प्रजा ने बहुत हादैना कायदु कितंग ड्रॉप तो होबगुम्बा मदु मिसलीड नतबा अखोई की वाखल द कितंग कनु ओगिबा माली आइगी माइकेदगिदी बीइंग ए कांग्रेसमैन आई माबू कनु तोबु नचते ngak thokna thamba nachete I am not a shield of MP honorable MP out there ada aina hangachani 371 सी हाइबसी अखोई मणिपुर की वैली पीपल सिंगसिनी याम नुंगनांग पोचा अमा आर्टिकल अमा विदिन द इंडियन कॉन्स्टिट्यूशन दा अखोई की फीलिंग छम लैयो मतम खुदिमक्ता चिंगमी अमसुंग तम्मी हाइबसी लैबसिना अदुगा ngaraंगी बजेट नांगी बजेट सेशन दुदा महांग खानगी बदुदी हेना डेवलप लैननबगी बैकग्राउंड अमदा मांगांग थोकबो ओइरंगनेबा बायस लैना वैली पीपल की राइट मत लगे कक्चिंग मचा दरकार ओइदे सेरो मचा दरकार ओइदे गाइबगी वाखल लोंदि लैरमोय हाइना आई थाजजै एज ए होल चिंगी खरा अखोगी पैनलिस्ट
अखोई को पेनेलिस्ट रिंकूना हाइगिबा चौखट हनिंबगी थाक्तुना मंजिल थारगा हेन खरा यामना हापियु अखोई स्टेट की असेंबली ने पास तौबा ngमहौदे मरमदी present situation and the look kanosina howjikti akhoi di annuity suspension si leithokre very unfortunate of the my peoples my voter my hill peoples kai bagi wakhal londu da khara hena mangjil thana chokhat thorang lokhat bagi da mag budget khara yamna hena happening bagi film da he talk before the submission before the honorable speaker of the parliament adugi mot adolo lai changjin jage aduna akhoi gi Rights of Valley people city tasengna makidi kanu matpa oina natabada ngasagi 371 sisi puthoga discuss tawba kanda di hill area committee gi sub committee ma leigani akoi assembly sida mapung phana leijaramagadi enumite suspension leibadagi committee pumna mak hojikti leitabagumna tawre shakti lokthokre power lokthokre moidagi tana rangudaba khana rangudaba moidagi suggestion amachung approval haigadra natraga moigi mod mayam phongdok pham thokpa chigdugi in kanu leithokre ngogdre adubu financial year की expenditure अमसुंग अखोई की budget नुरेती पुथोक्तब यादबा संविधानी चटना लोन चट अमल लेबनिना हौजिती गवर्नर ना पीआर की चलाइरिनिना पार्लियामेंट बजेट सेशन अमा पीएसु पिकसु तोबम थोकप सिंगदु की काई थोक कान थोकपा वालौबदी यादबनिना सनागी महुत यांगने महुत छिनददना भारत की संविधान सिगी मनुंदा तौदब यादबदगी तौबम थोकप सिंगदु चाउरब येंगरे हाइबसिना आयाकी लनाई ओइबे मोनी मरमदी भारत गवर्नमेंट मणिपुर से याम कोपना आइले खंगबदौनदी मोइना खंग खर वातकनी अदुबु मस्वाइसिदा अहोब थमौरिबसिदी गवर्नर दगी पिरकदोइबा लखतकदोरिबा रिपोर्ट अमसुम गवर्नर न पीगदबा सजेशन अमसुम थंगदबा प्रपोजल सिंगदुदी इन बिटवीन गवर्नर एंड द प्रेसिडेंट और फाइनेंस सेंट्रल गवर्नमेंट खितंग गैप अमा लेबा मान उइ अखोइगी ऑनरेबल MP na I repeat to jere. Okay. He talked or he submits before the speaker honorable in parliament. Madu welfare of the state de haina ikudi logjeba. Khare na chawng piu khare na chawng piu si ta seng ba su ichen. Paisa yam leba mi se matha sa de ba. Paisa yam lik pa paisa yam kom da ba paisa yam na amount yam pik pa si matha yam sa ya ba. Aduna adugi wakhal lon du da idea koi honorable MP na tawriba singdu in very good fact in positive way the ngangi bani maitai valley population singdu gi right matlage modi maitai ni ka haiba natlamoy marandi mahak na represent tawrise community yam yam ba akhoi gi inner gi di maitai ne maitai bangal ne few kabui ne few mayang ne akhoi di community se manga truk te hen jete ba akhoi valley people akhoi inner gi constitutional leiriba inner की voter सिंगसिदी चिंगी दिया यामे अब यामे बस एज अ होल मपुम मोने येंगबदा मोय की राइट मत मानबनी नत्ते इप्ता सेंक्शन चाउंग तौर अगदी ngसाई कनु सिंगसु मोय हिल एरिया कमिटी जुना अप्रूव तत्रगा कनु तौरगा मोय एडीसी की बिखल तौरगा पांगथोक पथबा दुमाय तौना वैली पीपल की सु municipal tawri ya koi rinku na panbada su yawgre akoi the three tier system ni central government state government and local body gi government adumai tawduna sidi hill ya committee di hill people singtagi oigadabani hill areas di 1971 da koi channel rocket na takpi gre order ma thoga governor na adu tawdong ni ga haibagi standing government ki order sidi kai be aponte ya kariguma kanda phil ga kariguma kanda phil nattabaga si hek contradiction lapusidi executive tawriba executive tawriba brothers indugi kitang ashoiba anga madudi is a human being laibo kariguma shoi hiring ni da maram maduna topic asida yawiba rights of valley population under the outer constitution haibase topic itself si nainabada yam matik chai maram chai toiguma chung masina misguide tauba masina misunderstand tauba masina moigi right loina matlani haibagi lambi romdadi ai changchen janinde MP na puthokriba hena budget hapchan biraga
separate administration talingai gi marak si mana separate budget kai ba londa puda khara season ruba do da amna equal kenu da chat pa man ba gi wani separate budget ama hapaga somda separate administration taliba kangu siga moi jinggi meeting aikoina makha dagi yengdabada manarap tawba aikoina yengda punjab si loi manarap tawya ba taseng bi nakchen na tinar ka din manadeo maram maduna manarap tawna yengba aikoigi mieng ti su kitang hongdok hanningi maram maduna Mr. Honorable MP na ngarang Parliament ta thamgriba separate budget ma hapagi intention dudi he na chakot thorang bukhat aning bagi magi individual na taba ai koi society yo de yenguraga man paisa am thadaraga paisa am na man misguide tongni adu tongni da tongni haibagi wa na tabda well developed society ama hill area da lainana bagi da makta phongdo khibadi wafam ni haibasi ai ahan bagi tangka kasida aswaida chum losin chik Okay, oza SHYAMCHARAN yam pasana thambi krai koi gi phongdo ki wafam se in a good way da koi gi phongdo ki borangani koi gi thong manana takhat na ba have tare koi gi well develop oi ba society am oi na bagi damakta koi gi phongdo ki wafam oi gani haba wafam dani oza SHYAMCHARAN thambi se ani super round gi koi gi river round gi have tare oza pamung mani da gi na nakchage pamung oza SHYAMCHARAN so habi krai koi gi in a good way da haba orang mani habi gi intention do matugi matang so phongdo pikre hauzik lakchaningi bede koi gi outer Manipur parliamentary constituency habis da koi ngasai pabuna su thambi krai koi gi valley area gi lamsing yam yauri koi gi wangjing tenta khangabok da gi kakching ka yam ziriwam hariba sing su da koi gi outer gi da chalibani aduna koi gi outer Manipur parliamentary constituency da koi MP oina koi gi election mai paklak pasida koi gi maximum vote che yamba koi gi valley area da gi su koi gi percentage adum yamna thadara kana mark se elected orakpani aduna hozik separate oi ba valley amadi hill gi ba separate budget puthoni ba gi apamba phongdorak pasina habitare masida topic tas yaujari ba koi gi rights habitare koi gi hana desu already koi gi vote thada badi yara ga koi gi lepdi yada basa koi gi right che dum khara makhai di matlaga di leirabani haba wafam koi na tungan ba koi gi field interview chacharoba matam so koi gi hariba lam dugi habitare miyosing su dum phongdok pirak pasu lairi in a good way that intention do afabarom da chatna ba koi gi well develop oi society am orak na bagi damang ta phongdok ki bane haiba wafam sta pabung ge ban opinion de kai thambiningi wa ko ki koi gi ye no SHYAMCHARAN na phajana sengdoi I'm satisfied kari gi noi bu handaki lal marakta Manipur se khaibung tanan ba emotional tana haledana aduga akhoi gi de facto da kuki taba mapam da mate changba ya da ba mate na khara namna leba valley da kuki lakpa ya handa ba transfer population transfer ki question leidana yamna mo ta da ba ma prithibi da tawda ba haibidi tawta ra ko leba ama da changna handa ba duna amani dra aduna tabalai pak manunda America manungda sigi kangusina negro kangusina sigi Washington la payaroi haiba adudagi India amata Muslim ga Hindu ga kanaba Muslim khaisina UP da legedamni natraga Karnataka da legedamni praman moko khara hena Muslim taba jaga harisi adudar legedamni adu Hindu na somna legedam haiba question ja amata togi there. This is the first time in Indian history, democratic history, da aikoina khaidagi chauba democracy chatpalai pak nedana ningthau pamjaba maning tamalai pa mu oramdagi ningthau pamche koi nungaitare haibigi oro amagi oro democracy chatkadaba laipa ga sita dominion of India union of India sarkada sida aiko ya hoba chumi haidan mi kharana su khanbadagi kharana harau su leiko puna mana marsta gitu yade haibidi yade ayabu kharasu yauri ba thaban chongnim ba tabuda pun gerakan da kalami potu di onare habidu di laiba maning tamalai pa maga ni pon minaraga amato ne tinaga dabdo hek changi boga SDO muk chau bahai tare matamdu da chief commissioner megi makhada thamya aduga 15 October digi adudagi 1950 gi January 16 Republic Chalaba Constitution Chatpakandana Part C state and our Part C he hobudagi oideko ta ama maka 1949 October tam ngandagi na
1950 gi January kon manga bhawba control ki mamang do constitution chatring gi do aduda je constitutional province ni aruga constitution chatpa kanda di constitution da yaudana party state second class state ki bhata lere adegi tam na tawraga advisory council lere territorial council lere territorial assembly lere then after 23 years da pungdar mutung da state phangbana ba aduna azugi phibam chida leiraba kanda aikoi se hek pun bandagi na ahoje phawda eng sa hari do asi tawbaga lona bo thadaba yaraga lepe yadaba re administration che mapung phana tawhandaba state ni haraga su center na yam hena federal structure ni hajaraga su unitary oiba center na ayam se chamun da humdra marfu pasalaga kon kontra sin state piba aduda state chu khara chawba state di namdana central government election bangamdaba leyaba ari Bengal gumba UP gumba Tamil Nadu gumba Karnataka gumba dadi mana kharabudi ayam lawrasu hekta pura phoerga lobbangamdeba center na but Manipur gumba Tripura gumba ari Mizoram gumba Nagaland gumba asidi 70% lorga 30% tohonbo ina tawiyaba even though least to that aikoi sovereign power to lejarabasu koi manuda lejarabasu aduga khadigi phattaba amana national party puna makinete ko national party amana pai center pai biduna sida pai baga tobusida phattaba amana central party sina central engine sina mong ta dabo ardi state engine chi fail oya pharaga dim phare central la abaga menam lere majigi party ne ko harga tawudu phayaba hojiki chathariba sayani romo momjida chathari sidi center na tawun thokta ba ekoi gi minister da lejagada ba pawa state government na tawjagada ba sovereignty magi shakti punama asi munboi phoi boy adi 356 ta president rule natraga 352 da emergency tawraga lothokpaduna amani dana adu nataba 사소원조 좀 레헬레가 삭티 또한다바 좀 minister 마탐도 하이해나 아이 로안노 다이 간 통음데 공군 분절라버니 아이는 파이 가만 아이는 오이방음데 하나 하이레바 코인데 아주 펜데바 에 라리 너희 마신 너희 파티는 lokthokpani 너희 home minister lokthokpani khalleba lokthoknaba yaudera chumi state ki executive ta karigba pendable redi center ki union executive na khud thingjin mangam yam yauri ba ko se wachap chaba article do haidarab so central ki union executive na state executive ki to thabak ta sim chumba but welfare of the state man khud thingin mangam ba area khan leyaba ko adugu madda tawudi tawuni aduna tana law and order unified command guide for election lagati mong tadre an tawri ba phibam che mase alfred altana haider sumi SHYAMCHARAN hai basudai convince tawi moina haraga congress ki chengdoi sina yare haibi wanate yam region ni khana yauri ba mana do khaido oga ching khaido tongan tawda ngai tampaki yaroi ga haibi dinate ba man di ma tampang na ka halim ne ba la ko humlom ne ba ji ki kendra ni panche aduna adugumba porpona mam leibanina adu mayam du representator he is not representing only hill people chingda leiba hill people khaki represent tabunate ba valley people su yaurim ne ba adubu leiba system china wa adu na takta ujinangi da thagala ko da harim ate state sumaina UP da Bengal da natrakala da hill ki separate se tongna bra hai sida ma ai tak tengne ba ko phaje ba mai de Assam da natrakala kala da hill ki tongan ba budget aina khanmada subject to correction ko RINKU hoi mai ditarna hai na khang wedra ching da karilam da ching budget ma tongan na thai Karnataka da di Madhya Pradesh de hai bisi laita waina khalida laita moida adugi pot ado sida mana pusela isi karino ai boy ko sida chonman laba karim tawbidraba system chinane hojiki present political system democracy ni da haruga adumba kanoda corruption no wai chaiba corruption festival when tawba election da karida autocratic style da tawba mong asina hojiki hairiba aigi haibi area se asi khanba malhanba ki mong chu leyaba kari noibu adu tawdana ba si sida matang cha aina mamang da hairaga sulak pani
Jawaharlal Nehru na Soviet Union Communist ki Khrushchev ka tinru budi mana koi ki socialistic pattern of society mana ba khunai ki mawong hai chap chap na tam ko pattern ai na ma ki policy ma taw ya ba machan pi indira la kan no mawong ni yaro direct socialist state ko gada ni ai dana constitution da preamble assembly we the people of India having solemnly constituted as sovereign socialist and happy secular and democratic republic. That means India say socialist state with the yaroi or the socialist state araga kana makang da socialist the communist ke ka marx no hodoi ba du yuara adu kakenda the communist ke rijam nate socialist state che atai da so dum oi be ya akoina human right ta akogi red right nan le ba manaba mi ga managa tam ne chi jike socialist ke law imidra right to equality si managa tam ne right to shelter and hari pona ma se marx na hodokpa rape ki adugumba ijam communism de yaw joba saruk am oina yaw ba do prithvi pona ma ni yanaraga human right ta akogi generation ahum blue right red right green right na haibada mayai de yori ba red right chair right to equality o gadam ni mi ga mana gadam ni tu to gadam har se tu lawrim la aduna adugum adu hairaga aina party pan congress ki tu phajadi ganate Srimati Indira Gandhi na socialist state o gadam ni habi sai ko socialist state ti mamingi ti oira bana adu buthabukta di socialist nate capitalist state adum chapsan oya aduna la idim pongdi political system sina koi mana ba mong amada yeng bangam da banina aigi haiba policy la eba tumi kanona ai ba alternative chingna kare na sote ye se koi pona mong ya gadam chinga tampaka chapmane habi da koi ude ai koi ki chingni na ching harip se tribal khari ki chingna te manipur ki tampak ki chingni tampak tu chingmi singi tampak ni pulap amata na ba koi se jati kontra manga sigi ada sigumba tobo khotpa sida mana haibado khare helna kamen nidra mana har ko jesen do kada dinate dina ko chumna observation am thamna ba aduna adom da to do na chatta bada ekoi hujike lady ba 371 si se sai chu hana gare masi committee amani assembly gi katang di mapangan kanba adubu masina pirak papuna makse assembly ne hata yani haiba lete Manipur thogaina ba suggest aur adi yaro aduga mator adi yaro aduna pulap asi phan ge hairabadi ekoi hojik lei ba mayam na che tonari ba arai ba minister hairaga ching tam thong manana sotabaduna sotabegi thabu han pangbi ba akan mede gi lok thoga tobu khot pulap tobu yana ba puna makase socialize tobu yana ba tampaki mitei gi kangu se schedule tribe ki status ta hanjil maji restore ton ba koi schedule tribe ti wara midna schedule lai di constitution sema kanda tangka haibani dana adu ojara pana adu schedule tribe ki status ta koi se leraba adu rubidi pola apse tawra ga constituency humpu sida constituency yang khai ga manga da reserve tawrani lemuri ba manga sina mayang chingi khangde adigi amama khangde Muslim ge khangde amage khangde taragu maharshi okay asina unreserved ina thamaga asi chathaba ya ba adu orbodi ki adu da loina mak ching oiminarabdi adu mo tongan ma argument ka sulei bane ko mamang da ke MP ore ba bimolna professor ore da man hot ke bethar ke le ba ko no tampakka Chosanpurna Imphal Valley dige kayam na wangkhali chi meter khar ge wanatro kangpokpi na kayam wangkhali adu mo chu tampak cho saji tampak na kayam na hena wangkhali lising lom na wangkhat ki bro sa rom da wangkhat ki bro meter adu yong na pha da le re ba hoi okul wangkhat khara tameng lo wangkhali tanopur wangkhali pramam ko Chosanpur di Valley na tra na adu saji tampak di Valley na tro kangpokpi di Valley na tro adu moje hilgi area da thamsi haidana gogi lona thamji gi biwani aduna sing tam ani makse khaida ba ya ba mongda adu ma constitution da sendo eraga ira laina sotana le horaba mapangan de kanjaba mitei se masina schedule tribe ki
status ta la aba kanda schedule tribe si ching chu tam chu pulap I mean ra kanda Nagaland da to wadu mai na Nagaland da to wai na he na sota ho ba hani gi ching gi ST se masika kha khatang chawkhat pa tampa ke ST se ga ani si chu mu khai do ka do ri mi na adi thabak ke rijap to wada hana gi laibe du mai na Manipur gi manung do ardi achuma ching gi schedule tribe na si gi khudong chaba phangba tam gi schedule tribe na si phangba tamgi schedule tribe na maitei na schedule tribe all ga competition to ga dori bidi nangi mina gi schedule tribe kangbu gujar gi kangbu he na chawba Tamil Nadu gi leriba ST sing moi ga lamba to ge haibani na moi na phangi ba IS to ai koi na tara lo ge haibani ai koi ching gi chirnau ching na phangi ba IS ki kota do adu de gi mun ge haibana te ba asom de gi atoba to maru na mina haibasine ko Andhra Pradesh ki Rajasthan gi ra kaure asigi gi na schedule tribe se ayamba percentage mo na low re hairiya ba adu ko na tawna be dam na adu thabuk chang me khot pe adu reserve ki question da na tabada punna protection chi tawmin na na ba tampaki metei gi sarup se masi schedule tribe to wadabani ha schedule tribe demand committee na tawrib se masi chumni hai be se chmaina thamjega okay kogi chaf marana kogi thong manana leina bagi damak dai kogi maitei singna already hanadagi so kogi schedule tribe ki demand se tawragas lai base kogi maitei singna schedule tribe ki status se fangaba matam dai kogi chaf manaba kogi thong manana chakhat mina ba habad oiba yarak bagi kogi possible lay bhai tare ai mathang se oza rinku ta lak sake oza kogi chingi mi singa madi kogi lam singsta kogi government ki khudong chaba singse mapung fana phangda baduna kogi infrastructure sengwal padabu oitara su any da oibitara su kogi mana mi bami yengse yengbina ba su kogi MP na phongto ke bas pista ma ki kino da yauri habitare masida lakchani bise makoida makoibu chingi mi singa madi lam singse kogi hanthana yengi government union government amadi state government hanthana yengi habigi wakalonda separate oiba budget ki demand se toropo oidura or is he quoting article 371C waza kamai thamini ahamada ngasagi chingi mi singda ngasagi handana yengabra moigi phangam thukpa hak phangdra haibagi wafum du lakku matamda most of the bureaucrats officer yes ko si khoigi kenoni chingi mi singna yam koi number 2 khoigi lisang sina lakku matamda sri risang ke chingi ni mana ayamba chief minister sanglu eramni adagi most of the ministers tribal affairs ki privacy chingi mi da ayamba bi aduna hairiba mayam sina akhoi gi mafam singduda akhoi gi somdagi di assembly na magi allocation da lepaba aduga budgetary allocation lepaga magi bureaucracy gi through da natragana administration gi through da moigi akhoi gi all citizen da phangada bai citizen khudimakta akhoi gi leiriba kachin koya da leiriba citizen khudimakta phangana bagi damakta allot tawraga leiba singse lady leirabani state na plan tawraga thammabane thammiba potse yogada mafam du yogdabagi wari ne aduga mi khara na lothoga leibai wari ne for example like taisi FCS ki kerosene piriba adagi FCS ki chain piriba adagi mayam se adagi se MLA ki kota da magi keno dugi oina piriba kerosene je akoi tabda di assembly gi asai dum khara tawraga yothoji tongne entai aduna di pibadi pidabnate phangamdrisi kanana no number 1 yes moigi leiriba missing moigi thabak tawgadriba missing do akoi sidi maitei kenogi wanate ko maitei how pangan gi wanate ko leiriba singdugi makoi gi missing duna thabak sing implement tawdabagi wari ne ba for example ai khoi paumi ni ko ai paumi hoyi matamda akoina yamna khoi gi mafam chalnga tuloida ko tuloida school lama sai ba school gi whole magi keno se funding ji loine utilize tawgrabane ba tawgraga swimming pool yauna sai ai sana visit tawjaru matamdugi leramba government na haitare adu phajana yenghendabadai ni khangde natragana mafamduda leiba administrator singduna phajana thidana implement tawdabadai ni khangde to loidu da sariba swimming pool do maming kaktagi sabu rammi magi lokhatkadaba akhoi gi semdan chagangadaba school gi fibam do amatta semdana leiramba koi thengnageba hoiba madugi sananabagi fandudi already kai thokhraba aduri madu kanana lawi mafamduda kana chatlaga khoigi thabak tawi adu pesadi kenogi through the kai grabani aduna
हाइरिबा चाकथुंग फंगबा फंगदबा हाइबसिगी मतांगददी sincerity of the saigi leiriba keno singsineba the bureaucracy gi leiriba district administration gi leiriba or the elected persons sing dugi oiba moi gi sincerity de makhayam poleba makhoina maruina khogi khungi praja sing de phanggadaba sing du akhoi ningthau sing na khara lawthuaga ningthau sing na yonthuaga magi praja da pidaba gumba citizenship ki pot leiri dana kuki ki kabu hai tare kuki have makti yadre marge khangde paiti gi khangde leiriba citizenship ki leiriba pot che sidai sida moina magi khungi mana ningthau ram na mayam si tumina tawga ma loina haina thokpai pot che these are facts ne bako masi akhoi gi se OBC gi oina piba natraga sorry akhoi gi minority affairs tagi piba adagi khoigi kanogi scheduled tribe ki oina ga piba mayam ma tungkhaiba benefit mayam ma leiriba singse somewhere makoina mi kharana individual kharana hina thokhiba dagi leiriba mipung khudi makta yogdabagi issue di adu leitaba nate masidi ngasi ngarang issue nate mamang ai dagi sigi corrupt practices dum chatlaga lakpa dum leiraga lakpa ne aduga paumi amoina haijagi amusu akoina pau loba chachaba pau ijaba matamda Congress ki MP oina thagat khriba Sri Bimol Singna yam toina pangi wafam ma inga si ningjenge mana habsi khoi finance commission 13 finance commission 14 finance commission haina leidana ko sina Manipur state se hill state haina adum mention tawe na mana pangi ai madu amukan ai revisit tawjaru de ko mana pangi hajabani adu ergadi hill state en tamgrabina adugi akoi Manipur pumbagi oiba hill state sigi oina lowra kanda adai da 371 cc akoi leiba matau tari bra kaina khanaba ma changbado adugi contradictory da hill gi oina tungkhaina chingi budget allocation to ka haibase masidi hoi keno dabudi hal anina budi madugi potu soibu khotpa lermina I don't think that madu pretty keno na slippery of tongue ne na khande ba intentional speech ne ba akoina pambadi he is from the outer gi leiba akoina representation ngamda akoi elected kano mase thagat ki habada yadraba khoi kendra taret se leiriba khoigi se kano leiri kakching gi leiriba adagi sunu gi leiriba yanglam gi leiriba mayam se sigi kendra sing sigi khoigi pot pau moi si represent tawine se kauthu kanda moi bu ching na panbrane khoina amarom dam yeng matamda 371 sigi pot se lakpa matamda di ngasai gi MP bimol haibi gi potuna ina pot tawjabagi wani adu 371 sigi pot si yeng matamda di governor na hill area ne na khoina hill area gi makha legadabani na puthoi se ke keno ne ba kasyo ka akhoi gi hujik lariba keno se district tarasi ne tursampur de gi horaga none ba wai tar pedro chandrel technopol masigi pot sine ba adoni when you speak about hill areas and high targadi left out oriba akoi constituency taret city kamai toba constituency adugi pot area to yaudabna high pasidi parliament to the MP moina phongdok pada I don't think it's slippery up tang or magi mere kanoni kauthok padagi ka hai ba parliament gi khwadi wang platform ma de lepaga MP mana ngang matamda divisive oiba policy Manipur kaina bagi wafam manga matamda madu protect tawduna leibase madu chumdawrai nai khalle aduna masigi potse mahakna mahak masana parliament da thamur phare adu ba masi press conference ma tawrakan madai area do ma outer gi yaw na outer constituency haiga da bani kaina keno tawradi clarification tawradi well and good adai da kitang khanna ba yai adubu parliament da mana thamgibo pot di hill district ki oiba separate keno kaina hairaga adagi mana haise sigi pot sisu yam kanna emphasize tawrak pase focus tawrak pase masine ma understand tawdaba mali have the article 371 C have sina periba poti akoigi state sida Manipur legislative assembly sida masida sida akoigi kanoma hill area committee sembasi aduga masi governor di keno da mana moina katpe hena kitang powerful oiba haidi moise kitang underdeveloped oibanina underdeveloped hill legislative barabar underdeveloped oi any state any nation de ko singi lam keno haisi khara dum underdeveloped oiba masi khara hena sa khotna ba adagi chingda leiriba singsi khara hena keno tongna ba praja singsi moida right sing do khara hena phangdana ba moigi people sing dugi mogi customary right adagi leiriba adagi human rights adagi moigi any form of life guaranteed by the constitution do ninthi jana phangdana ba adagi flagship program ya lokthar pada pitharak pada phangdriba mayam si madugi pot sing do yengjena na bagi damakta semba pot ne ba masidai sida development plan sing se si lokat pabawta assembly na taw matamda akoina budgetary allocation to makhoi ga tanara ka da makhoi duna kari to gani ka haiba pot tu ne ba lakadui se
से आर्टिकल 6 द पीरिबनी को अदुना सिगुम मैम से मसिगी पोट से पूरा डिजॉल्व तौर लेरबनी एनिमेटेड सस्पेंशन द लेरबनी हाइदी सस्पेंडेड होरबनी मधुगी पोट यादना पार्लियामेंट येन मतमददी हाइसे सिगी वफम लेके Sidi governor na later governor gi pot ki chakri neba ana when the state is run by under 356 then adugi ngasai question of ICC doesn't arise here amana ke dugi ICC gi wafam ke puthorei no ICC gi wafam puthorokpa adagi 371 C gi wafam amuna kari gi ningjang ai no C371 C si the piri report sina akoina hanadagi kanbase masina akoi Manipur se divisive oibagi pot ama thol lip se masidagi thol bani India gi khudol da Manipur se merger tawraka da ngasi bawda Manipur sigi akoi gi pulap apun bagi sakti sagatna ba changjan bagi mauta thugai na ba article ama khudol oina piramne ha se 371 C ne na akoi adum haina raga adagi kano me amna panelist me amna madugi argument tamna na leidi ba pot ne ba well and good madu magi opinion ni 371 C su assembly gi manung da same report chawkhat ta pham mayam du gi chawkhat na bagi haidi negligence tawrak na bagi po ne na khalasi adu masi makna khoi gi hujik masi lai hujik lai ba film sida central rule lai matam masi po se applicable oi da bra it's a big questionable thing amane ba auna sai area sida khoi gi valley area khaktagi ching area ching gi mafam sing da separate kano budgetary allocation taw view ka ji de ko madudi khoi gi matam da ADC da direct kano to be separate administration direct paisa se koi gi kano center de gi direct allocate kano to view state government la laga na demand am to gi thaina adugi demand duga mane state assembly apun bagi saktam thugai na bagi machak ta hana lerami basi dagi amuk pintin nama pin sum mathang yang hai pagi pot ama khakti mami yam chawng tai handa ti alfred gi space se aduna masai area si da khare hena section da ma changi aduga kariguma magi intention na good pet ta chithau ba na da go du ko ramagadi ma sengdokum thoi through media ina agi bu sine na ningthi jana sengdokum thoi natragadi mana magi poto bias hoy leuri ba ma outer gi represent tor ga outer gi mayam du sitharam bai ba it's a divisive oiba language ne na idea mai khalle okay yam nungai se hoigi phongdok kiba ki parliament the phongdok kiba wafam sina khoigi tonga khoigi in a good way da phongdok kiba oi taraga de khoigi prajasin mislead tawdana bagi da magtai khoigi prajasin da khoigi gyan tahan ba ma di changi ha wafam duni ai loshilakpa gi keno se khoigi oza shyamcharan dawin lecture ge oza ngasigi topic ta su thamjari ba khoigi topic siga khoigi keno conclusion point su thambiyo duga in lecturing base khoigi MP Dr. Alfred na phongdok kiba mahaki wafam du da habitare khoigi tongan ba separate budget khoigi hill amadi valley area gi ba tongan ba separate puthok ani bagi apamba phongdok kiba se khoigi mahaki ritual budget ki oina phongdok po odira na tragana true concern oidura aiba wafam ni oza conclusion point oina thambiyo haujuk jikti khoigi AICC gi or MPCC gi thodok pa planning program budget session sidai akhoi adu tawra gadi kai ba thoidokpa policy in the program hojik makki di kanu oi gidi akhoi gi budget si parliament puthor kani dina ngai dina leibane na table puthore adwai matang du da preliminary round discussion di tawdri ba hojik aduna asiguma mod khara phongdok khibasi ai chai mamang round da thamjagre aduga ko panelist ai gi marup rinku na di madu intention ni haiba wafam si masi rinku gi mod ni well done mark ju mod ama phongdok jaba discussion di mod phongdok pada kanu le jite akoi gi athengba amasung boundary limitation haiba na chungba thodok lekte wareba this is discussion di my opinion aduga rinku gi well suggestion kariguma hay discussion ki kari batam lakba policy mu program da akoi MPCC ki nataga AICC ki da week oiba point ka leiraga di madu senior leaders sing na madu gi tanaraga khumgi khudong chaba phongdok pi khudong chaba tu mai adwai da thamjage ai makti hujik makki di madu authority oite adubu Manipur gi budget ai ngai sai mamang da panjagi ba situation asina parliament na puthok ta ba yadab da gi puthok ba expenditure amount ni puthoi si aduga atei atei budget singi mayam ama sum lakhi gani haina ai maduma ai kano na khanjai as a congressman oina malai wafam du da naina badi yaujabani that is not my yatta kano strictly ai kano ni point ni haibadi ai thamjagi ro mandai su ithak thongbo authority mayam am leibani yes aduga budget ama tobam thokpa ai ngasa hangacha bada amuchu palle repeat okay
Sanai mo tu yang sin bagi darkar leibu tu mai tu dan putuk tu bedi suka ya ada buat aman ni koi expenditure maya mama lakar tu bercai sigi tolong tunggu development ki younger bok cang dah ya ada पैसा tu di kai thok tu ya ada bagi adu ai bok ki tangkak tu di well dang hire ka tok sege adu ga budget sigi matang da khaner pada consequence hayeng na ta gang chit na ta ga tung da kari lak ta ki have to let us wait and see haujuk makti akhona MP alfarna haidok ki basingdu magi intention la or lack of tongue of slip la haibudu ki area do ai bok tang nei na bagi khudong jabu se logjer ga ai more and more ai opinion ta chu hendok na ngang ga di haujik ti manipur da wangang basi su yam lu ba tang kak ama oire maram di ai khoina pami ba singdu ki pamjeba yaning ba kangu na well haiba adu het na lam da ga na achum ba oira ga su atop threat ya ma la pagi ngasi ngarang yam phong sa ba paw yam tai discussion de yo ga la pada yam pibam cha da ba ma do ai maktu na discussion si da yam na free and frank ta ai khoi loi na mak chum ma sing ja hai dok pada su ai khoi da kitang reservation lei ba dong na ai gi individual personally ai pawi ai ba chi tam jage ai khoi ngang i ba sing si cha i ba sing si resource natraga panelist mayam sing sing ngang si labor yam thadaraga ngang thok ne ba puthore ibne ba ai khoi su kariguma kanda ngasi si pung amma makai ani ge dwai da sigum discussion ba yong na bagi invitation phangi madwai du da yam ten na shortan pung amma ani si ja kari hairu dorim no hore haibu da soi gargana ai ngo da su athing ba la kadori ba kai si well prepared to da su labor changi energy changi budhi matha changi pumna mak singche yengbiri ba tabiri ba singchina kata kati tauraga personal threat tagiti kitang ngapi yu haiba appeal sima tauraga agi round si swai su tenjin jage okay ozana su yam phasana su thambi kre koi gi basigi thamjari ba topic ki rights of valley oh okay yari yani pamu happy abjiki le se koi gi khonai si am lo re ko mera private oro civil society oro underground gi kangbuna oro kulai paibuna oro tawning ba taw si yam le gare akoina being a citizen oina haibe si da complain si mera paibi gi marakta imung manungi khaina bada yet pa aju laktara pi drabdi aju tawne khoi le kai gi gari mapot mangala ani aju la ani kaina holam di hararo asi tawbi pot asi yam le re aju ga hari ba pot asuna na aju tawdra na takta aju tawni haiba pot asi le re aduna being as elder citizen amo ena appeal tawning beti pangto tawganong lalo bai cha sing na sing noina ngamya idana tawgano aseng ba lalo bana di kaya tawdi haiba ma ai khangi asa basu yawi aduga lalo ba macha mayam sina hojiksi ukin da khangde ke slap kanu nang paibe do pahengano ekhoina tawradamni ka haiba pause yam pi aduna aina miki like aduna haibi go anate noi na pa na khora na yamba mo ina tawganu lalo be cha sing na sing chumna lal hubiu aina yadabe ki thabak tawrusu adumba michamda namanando na khora na yamba maru ta otpane ba tawganu aduga khulak akoi gi society asida imung maningi khana ba law singi tawna ba lo ko talak sanu adugi do khut thingindana tawse noigi achauba organization manga taruk manipur gi laloba yawaloi singnadi imung manung khanabada yawroi haibise haidana lebani aduna makhada marat aduda cheli be chongi ba karana tawraga tawba yawe madu natai chadaba kudong chadaba thokani praja wana nabu oigani katukanan tawriba no hoichu no hoi warak pangamba mi chingna lakpa kanda aina oiro aina taban oiro kudong thigani aduna hojiki natai chada ba tha chahi ani pharakador ba karmaina lambi chat phawya daba democracy leitaba ain leitaba phibum leibisida khoi masengi marakta tampakta maroina timidu hairoina sida ha adugi adu tawgadamne adugi case adu aina pagadamne maila pamila khoi group na tawgadamne habicha musimati tawgumsi khoi lawful citizen oisi khoi apun masuna khoi manipur se punna kanminana na bada ai sagat mina si haina chamna senala moina appeal to jabani
Okay. Yam phazaba wafam su thambigre koigi koina discussion gi platform da koina topic ama thamjara kan da koina koigi panelist sing kauraga khana jari bas so koigi tungda kari kari consequences lakpa yage masadegi la afaba rom da chatkina ba maiki da afaba rom da chatkina ba gi damak ta so koina discussion gi program su chinjabani masigi thamjari ba topic da koigi rights of valley population under outer Manipur hariba koigi topic sigi khana nei na badai koigi panelist ahumna sarugya bi ki babu haninga leitera thagat bazu phongdo sari oja SHYAMCHARAN oza RINKU amadi pabung manibu thagat pa phongduk chari matang sida notice window na sandok chaba notice dialogue lo shinjare meng tabri ba singbo mukahanna khurum jari